Commando Unit Kakching, Wangoo Police Station amadi 46 AR F Coy gi apunba tim amana, Chairel Khunou Hill Range ki Chingkhong gi akoibada, thiba gi thabak chatthabada, Yamlaba Khutlai Kayarum Phagatpa ngamkhre. Hiramasiga mari leinana, police dagi fangba paw ma gi matung inna, akaknaba paw ma fangbadagi, Commando Unit Kakching gi OC gi mityeng makhada, Security Force ki apunba tim aduna ngasi ayuk pung, 3 minute yangkhai dagi 9 minute kontramanga aduai fawba, Chairel Khunou Hill Range ki Chingkhong gi akoibada, thiba gi thabak chatthabak. Maduda Khutlai Kayarum yauba cement gi bora khaw ma amadi, IED yauba plastic khaw ma thengnaki. Security Force signa khaw sing adu ningthina check tawbada, body yaudaba assault rifle ama, ahangba magazine amaga loinana 9mm gi pistol ama, kg mangaram oigadaba IED ama, .36 high explosive grenade ani, smoke cell ama, tear smoke grenade ama, fuse amadi detonator yauna, PEK stuck ama, meter ahum rongi wire khara, BP vest ama, jungle boot ama, .303 ki empty case ani amadi blank cartridge ama fangki. Thokdok asigi matangda Wangoo Police Station da case ama lokhatuna makhatana thizina ba hawkhre haina paw asina makhatare.